ꯅꯨꯄꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯗꯦꯜꯂꯤꯗꯒꯤ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯑꯪꯀꯜꯅꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯩ ꯃꯕꯨꯡꯅꯦ ꯍꯥꯏꯅ ꯇꯧꯕ ꯐꯣꯟ ꯅꯝꯕꯔ 2-3 ꯄꯤꯔꯛꯑꯦ ꯃꯗꯨ ꯍꯦꯛ ꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯏꯆꯦ ꯁꯔꯣꯖꯥ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔ ꯇꯧꯔꯒ ꯈꯨꯗꯛꯇ ꯄꯥꯎ ꯐꯥꯎꯅꯔꯦ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗ ꯃꯣꯏꯅ ꯆꯤꯡꯅꯔꯤꯁꯤꯅ ꯄꯦꯔꯦꯟꯁꯤꯡꯁꯤꯅ ꯆꯤꯡꯅꯔꯤꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯊꯕꯛ ꯇꯧꯗꯣꯏꯅꯦꯅ ꯄꯨꯁꯟꯈ꯭ꯔꯦ ꯗꯤꯁꯦꯝꯕꯔ 2023ꯗ ꯄꯨꯁꯟꯈꯤꯕꯅꯦ ꯍꯥꯏ ꯑꯗꯨ ꯊꯥ ꯑꯃ ꯑꯅꯤ ꯌꯨꯝꯗ ꯄꯩꯁꯥꯁꯨ ꯊꯥꯔꯛꯑꯝꯃꯤ ꯌꯨꯝꯗ ꯑꯗꯨꯝ ꯄꯥꯎꯁꯨ ꯐꯥꯎꯅꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯥ ꯃꯁꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤ ꯐꯣꯟꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯝꯕꯔꯗꯒꯤ ꯐꯥꯎꯅꯗ꯭ꯔꯦ ꯃꯣꯏꯅ ꯆꯤꯡꯅꯔꯤꯕ ꯆꯥꯎꯕ ꯍꯥꯏꯅ ꯃꯃꯤꯡ ꯃꯥꯒꯤ ꯅꯝꯕꯔꯗꯒꯤ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯔꯛꯑꯒꯗꯤ ꯐꯣꯟꯁꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕु ꯍꯧꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13ꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 8 ꯇꯥꯔꯝꯗꯥꯏ ꯍꯥꯏꯇꯥꯔꯦ 8 ꯇꯥꯔꯝꯗꯥꯏꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯂꯧꯊꯣꯛꯄ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯐꯣꯟꯁꯤ ꯊꯝꯕꯣꯏ ꯇꯥꯕꯣꯏ ꯐꯣꯟ ꯃꯨꯜꯂꯤꯔꯥ ꯇꯥꯔꯤꯔꯥ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯄꯥꯎ ꯐꯥꯎꯈꯤꯗꯕ ꯃꯃꯥ ꯃꯄꯥꯁꯤ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯈꯣꯏꯔꯥꯡꯅꯕ ꯆꯔꯥꯡꯅꯕ ꯄꯥꯈꯠꯄ ꯑꯗꯨꯗꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯊꯧꯕꯥꯜꯗ ꯇꯥꯡ 1ꯗ ꯃꯣꯏꯅ ꯑꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯑꯉꯥꯡꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯍꯔꯥꯁꯃꯦꯟ ꯄꯤꯕꯤꯕ ꯃꯥꯜꯂꯤ ꯀꯟꯐꯥꯏꯟ ꯇꯧꯔꯒ ꯊꯝꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯁꯤꯕꯨ ꯀꯟꯕꯤꯌꯨ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯀꯔꯅꯥꯇꯀꯥꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯐꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯔꯁꯇꯒꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯄꯥꯎ ꯈꯣꯝꯕ ꯌꯥꯕ ꯄꯥꯎ ꯈꯣꯝꯃꯦ ꯑꯗꯣ ꯃꯣꯏꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯃꯇꯝ ꯈꯔ ꯖꯤꯝ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯥꯏ ꯃꯗꯨꯒꯤ ꯖꯤꯝꯒꯤ ꯀꯥꯡꯕꯨ ꯖꯤꯝꯗꯨꯗ ꯄꯨꯁꯤꯜꯂꯤꯕ ꯃꯤ ꯃꯁꯤ ꯃꯌꯥꯝꯁꯤ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯖꯤꯝꯁꯤꯗ ꯑꯃꯨꯛ ꯀꯦꯔꯂꯥꯗ ꯆꯠꯀꯅꯤ ꯀꯦꯔꯂꯥꯗ ꯆꯠꯅꯕ ꯇꯤꯀꯦꯠ ꯀꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯃꯨꯛ ꯂꯩ ꯀꯦꯔꯂꯥꯗ ꯆꯠꯂꯝꯕꯒꯤ ꯐꯣꯇꯣ ꯑꯃꯅꯤꯁꯨ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯕꯦꯡꯒꯂꯣꯔꯗ ꯀꯣꯏꯕ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯨ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯅ ꯀꯦꯔꯂꯥꯗ ꯇꯁꯦꯡꯅ ꯂꯩꯔꯤꯕ꯭ꯔꯥ ꯀꯔꯅꯥꯇꯀꯥꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯂꯩꯔꯤ ꯀꯔꯅꯥꯇꯀꯥ ꯒꯣꯋꯥ ꯕꯣꯔꯗꯔꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯂꯥꯛꯑꯦ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯅ ꯃꯁꯤ ꯊꯤꯡꯊꯕ ꯐꯠꯇꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒꯦ ꯆꯪꯁꯤꯜꯂꯒꯦ ꯌꯥꯝꯅ ꯃꯦꯇꯔꯁꯤ ꯌꯥꯝꯅ ꯁꯤरिꯌꯁ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒꯦꯅꯇꯧꯔꯒ ꯃꯤ 6ꯀꯤ ꯇꯤꯝ ꯑꯃ ꯁꯥꯔꯒ ꯇꯥꯡ 2ꯁꯤꯗ ꯈꯨꯗꯛꯇ ꯇꯤꯀꯦꯠ ꯀꯛꯑꯒ ꯆꯪꯁꯤꯟꯕꯅꯤ ꯑꯗꯨꯒ ꯇꯥꯡ 3 ꯉꯔꯥꯡ ꯑꯌꯨꯛꯁꯤ ꯃꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯅꯥꯇꯀꯥꯒꯤ ꯕꯦꯜꯒꯥꯎꯝ ꯍꯥꯏꯕ ꯖꯒꯥꯁꯤꯗ ꯆꯪꯁꯤꯜꯂꯒ ꯕꯦꯜꯒꯥꯎꯝꯗ ꯆꯪꯁꯤꯜꯂꯦ ꯃꯣꯏꯒꯤ ꯃꯐꯝꯗꯨꯒꯤ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯠ ꯃꯣꯏ ꯃꯌꯥꯝ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯟꯁꯔꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯤꯂꯛꯋꯥꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯥꯏ ꯇꯤꯂꯛꯋꯥꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯤꯁꯤꯡꯅꯁꯨ ꯐꯖꯅ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯡꯁꯤꯒ ꯑꯦꯛꯀ꯭ꯌꯨꯖ ꯑꯃꯗꯤ ꯚꯤꯛꯇꯤꯝ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯒ ꯎꯅꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯃꯇꯨꯡꯗ ꯇꯣꯉꯥꯟꯕ ꯐꯥꯏꯟꯗꯤꯡ ꯈꯔ ꯂꯥꯛꯑꯦ ꯐꯥꯏꯟꯗꯤꯡ ꯈꯔ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯀ꯭ꯌꯨꯖ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯚꯤꯛꯇꯤꯝꯁꯤ ꯑꯃꯅ ꯑꯃꯕु ngसाइगी कन्फाइन तौरगा थंबा हैरेसमेंट पीबा फिजिकली मेंटली और सेक्सुअली अदुमाइना हैरेसमेंट पीबगी वाफम थोलोना लैते हाइबामा मोय की साइडगी फोंदरपा अदु मरक सिदैना थंजनिबो वाफम दि डिपार्टमेंट ममांग दगिसु हन्ना लावरगा लाई चही सुद्रिबा अंगांग अखोगी चाइल्ड इन नीड ऑफ केयर एंड प्रोटेक्शन हाइदि पुपांग सुद्रबा अंगांग सिंग कना गुम्बना फ्री द लाइक मनी फ्री द थबक पीनी जॉब ट्रेनिंग यावहनगनी अदुगा सानाबगी कोचिंग यावहनगनी हाइना मिउए अमना खंगदे नत्रगा ऑर्गेनाइजेशन अमना खंगदे दुमाइना पुगे हाइरप मतमदा सोशल वेलफेयर की डिस्ट्रिक्ट खुदिमक्ता लैरिबा अखोगी चाइल्ड वेलफेयर कमिटी नत्रगा डिस्ट्रिक्ट चाइल्ड प्रोटेक्शन यूनिट अना लैरिबसिदा पाव सुंसोय सोयदना पिबिरगा चटकदौरिबा मफम चटकदौरिबा स्टेप तो मधुगी मरमदा मुसंग थिदुअगा अयाबा लौरगा पुबियु हाइबसे कोइ लिसांसिना लावरगा लाई ह्यूमन ट्रैफिकिंग हाइबसे कोइ तराइना खनबा यादे पृथ्वीदा ख्वाइदगी ऑर्गेनाइज वेल ऑर्गेनाइज होइबा क्राइम खलमनि फजना गेन खुदपु लिंगगा ngसाइगी अचौ मी सेंजाव पाइबा मयाम इन्वॉल्व तौरगा लैबा मखलगी क्राइम खलमनि सुगुम्बा मी ललोनबा कांगुगी खुदता तारगदी
ꯃꯃꯜ ꯌꯥꯝꯃꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯋꯥꯏ ꯃꯥꯡꯒꯗꯧꯕ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨ ꯃꯄꯥꯟꯗ ꯊꯥꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯁꯤ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃ ꯊꯤꯗꯣꯛꯄꯤꯕ ꯃꯊꯧ ꯇꯥꯏ꯫